Rice cooker asapa manba. Adu nupa adu natradi nang nupa amata laijadrabo. Ha. Hera nang suhay malida. Nang ito na kayam heladana. Torbot apumba manba. Nangi adu dagidi ay ginakara helam nida. O ngay ko. Ngay ko. O biyak sisiyan siyang tasingsinigi. Paisaga siloy na taho butari. Nang mo ngay ko ni. Ibema, college ki punsi se. Nung di nung ay bisani ko. Ngay ko ni. Nang mo paisaka lai jabro ay ahin. Farit marup ki paisa thang na ba. Marup ki paisa mata lai di. Nang undi karapuge na. Laite katay digi no. Ay ki kangkal ki marup ki sel thang na ba lai di. Angka ang marup hunda na ba paisa mata lai di ko. Matay am sari zani. Ngay ko ni ay bo. Isang karang lakreda. Amakagi. Pat maca sida. Kumtharaga amtang ising thakise. Ising karang mani si daw rin ma. Hoy taurasi. Ay su kaurangi bani. Kara ising thakke daw rin ba? Ay gi parmisan yaw dari ising thaklabati na thay mangani ko. Karano anto na yak heda. Masak suude karano hujik law rin ilobo. Kang debe ma. Ay gi parmisan yaw dana ising thakke daw rin ba na koy ani na thay do mang lagera. Hoy ba kijaya mako ahum ka pale. Hinjabi se mako ahum ka logi. Ay ko itawan se am tatanbiyo. Pada sida ay gi panmisan yaw dana kanama tan ising khagpayadi. Ay gi wahang ahum gi pau kuntum na piramu. Adu oira badi na bukpena na koy ising khagpayagani. Natrabadi na thoy do yengo. Boleh nakamagum kam laga. Umuro kati ko amagamne laga ako kada bani na thoy animat. Na koy ani bek aduga kadai teruri bano. Ha. Sendoy khombira, sendoy sabira. Nati madam. Nati ay koy college sa saru bani madam. Kelas kaya tamli ba? Kari college sa tamli ba? Ay koy ni madam. Ay koy ni se. Third semester da. GP Women's College sa tamli ba ni madam? Ay koy thawai se amuk tatanbiyo madam. Na koy gi thawai sukan gani. Ising adu supuk pe na thakko. Ay gi wahang ahum gi paukum na koy ani kumlam ko. Paukum tum na pira badi. Ising sepe na thakko. Paukum tum na piba ngamdraba. Nakang sila ito na hakani. Ay gi ahan bawahang. Nung manupa ama. Nung yam na kanlusuwa numit amada. Mahak satim so amata uptana. Masado. Unchot na. Lai. Adu mahaki masandi amata suwate. Karigino hayra o. Nan kang bro. Kang ba ay di kangi. Kangi. Madam. Lupa lagi. Masadi suwalaga masamdi amata suwatri bado. Mahak masamhaw da ba? Baru ko pa. Kutang maniway bagine. Tume. Ay gi ani surohang munataro. Ay sen. Hinglingay dagi. Madam yam na namti. Yam na tugot chanay. Adu sira ba matungadi. Ay hak yam na manam nung siwa amaway. Minas yam na pamray. Ay kanano. Madam. Adu di kange. Adu di. Ok ni ok. Pik. Yayi pik. Sume. Wahang ani sum na pau kumpire. Ay ge aroy ba wahang se sum na pau kumpire badi. Pat asidagi na bukay mo makay pena ising thakko na koyani. Iba ngamdraba. Kang letana. Ay ge ahum suba aroy ba wahang munataro. Madam amada. Ningkaw ama palarmi. Ningkaw adoge. Naitom poksabi masanupi amayawi. Naitom poksabi masanupi adoge. Birthday numiti celebration chow na pangthoi. Mapam kulimat tigi miway kaya lagto na.
ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯌꯥꯏꯐ-ꯃꯥꯡꯒꯣꯜ ꯄꯤꯔꯦ꯫ ꯑꯁꯨꯝꯅ ꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯅꯕꯁꯨ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯂꯥꯡꯏ꯫ ꯆꯥꯛ ꯑꯗꯣ ꯁꯤꯜꯂꯤ꯫ ꯍꯥꯎꯔꯕ ꯏꯟꯁꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏ 109ꯅ ꯃꯌꯥꯝ ꯑꯗꯣ ꯑꯦꯟꯁꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯝ ꯑꯗꯨꯗ ꯆꯥꯛ ꯂꯥꯝꯕꯅ ꯄꯨꯛ ꯄꯥꯏꯅꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡ ꯆꯥꯅꯅꯕꯒꯤꯗꯃꯛ ꯍꯣꯜ 5 ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯁꯤꯜ ꯂꯥꯡꯂꯝꯃꯤ꯫ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯔꯛꯂꯝꯃꯤ, "ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯛ ꯆꯥꯕ ꯍꯧꯕꯤꯔꯣ, ꯄꯨꯛ ꯄꯦꯟꯅ ꯆꯥꯕꯤꯌꯨ꯫ ꯇꯧꯕꯇꯕꯨ ꯌꯥꯊꯪ ꯑꯃꯈꯛꯇꯤ ꯉꯥꯛꯀꯗꯕꯅꯤ, ꯃꯗꯨꯗꯤ ꯏꯁꯥꯒꯤ ꯈꯨꯠ ꯑꯁꯦ ꯁꯨꯡꯀꯣꯟ ꯀꯣꯟꯁꯤꯟꯗꯅ ꯆꯥꯛ ꯑꯗꯣ ꯆꯥꯒꯗꯕꯅꯤ꯫ ꯈꯨꯠ ꯀꯣꯟꯁꯤꯜꯂꯒ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ, "ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯀꯝꯗꯧꯅ ꯈꯨꯠ ꯁꯨꯛꯀꯣꯟ ꯀꯣꯟꯁꯤꯟꯗꯅ ꯆꯥꯛ ꯆꯥꯒꯗꯧꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯨꯔꯨꯝ ꯉꯥꯡꯅꯗꯨꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯁꯦ ꯃꯊꯣꯡ ꯍꯨꯛꯇꯕꯅꯤ ꯉꯥꯡꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯍꯣꯜ ꯅꯝꯕꯔ 5 ꯑꯗꯨꯗꯒꯤ ꯃꯤꯌꯥꯝ ꯑꯃ ꯆꯥꯛ ꯄꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯕꯨꯛ ꯑꯗꯣ ꯅꯥꯜꯗꯨꯅ ꯊꯣꯔꯛꯄ ꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯣ ꯅꯈꯣꯏ ꯑꯅꯤ, ꯀꯝꯗꯧꯅ ꯍꯣꯜ ꯅꯝꯕꯔ 5 ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯨꯠ ꯁꯨꯛꯀꯣꯟ ꯀꯣꯟꯁꯤꯟꯗꯅ ꯆꯥꯛ ꯆꯥꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤꯕꯅꯣ? ꯁꯦꯀꯦꯜ 10ꯒꯤ ꯃꯇꯝ ꯄꯤꯒꯦ, ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯛꯀꯗꯕꯅꯤ꯫ ꯅꯪꯕꯨ ꯈꯪꯕ꯭ꯔꯥ ꯁꯤꯕꯣ? ꯑꯣꯟꯊꯣꯛ ꯂꯨꯔꯦꯗ ꯋꯥꯍꯪ ꯑꯁꯤꯕꯣ꯫ ꯑꯩ ꯈꯪꯉꯤ, ꯑꯩ ꯈꯨꯝꯒꯦ꯫ ꯃꯦꯗꯥꯝ, ꯋꯥꯍꯪ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯍꯣꯜ ꯅꯝꯕꯔ 5 ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯨꯠ ꯁꯨꯛꯀꯣꯟ ꯀꯣꯟꯁꯤꯟꯗꯅ ꯆꯥꯛ ꯄꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯔꯒ ꯊꯣꯔꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯁꯥꯒꯤ ꯈꯨꯠ ꯑꯗꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯁꯥꯅ ꯆꯥꯖꯕ ꯅꯠꯇꯦ꯫ ꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯂꯒ ꯑꯃꯅ ꯑꯃꯗ ꯏꯟꯅꯔꯒ ꯑꯃꯅ ꯑꯃꯗ ꯏꯜꯂꯒ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯛ ꯑꯗꯣ ꯆꯥꯈꯤꯕꯅꯤ꯫ ꯆꯨꯝꯃꯦ꯫ ꯑꯩꯒꯤ ꯋꯥꯍꯪ 3ꯒꯤ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯕ ꯉꯝꯂꯕꯅꯤꯅ ꯅꯈꯣꯏ ꯄꯥꯠ ꯃꯆꯥ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯦ ꯅꯕꯨꯛ ꯄꯦꯟꯅ ꯊꯛꯆꯈ꯭ꯔꯣ꯫ ꯑꯗꯨꯒ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯒꯗꯕꯗꯤ ꯅꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯟꯅ ꯇꯝꯃꯨ, BA ꯑꯁꯦ ꯂꯣꯏꯁꯤꯜꯂꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯋꯥ ꯅꯥꯏꯒꯦ ꯈꯜꯂꯛꯂꯕ ꯅꯀꯥꯡ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯀꯅꯤ꯫ ꯑꯩ ꯆꯠꯂꯦ꯫ ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯤ ꯄꯥꯎꯈꯣꯡ ꯏꯄꯤꯁꯣꯗ 6ꯇ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯅꯧꯕ ꯄꯥꯎꯈꯣꯡ ꯑꯃꯁꯨ ꯆꯟꯖꯔꯛꯀꯦ꯫ ꯃꯃꯥꯡꯗ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯤꯡ ꯑꯁꯦ ꯃꯤꯑꯣꯏꯕꯒꯤ ꯃꯤꯡꯁꯨꯅꯤ, ꯑꯗꯨꯒ ꯎꯍꯩ ꯑꯃꯒꯤ ꯃꯤꯡꯁꯨꯅꯤ, ꯑꯁꯤꯗ ꯅꯠꯇꯦ ꯎꯆꯦꯛ ꯑꯃꯒꯤ ꯃꯃꯤꯡꯁꯨꯅꯤ꯫ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯖꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯀꯤꯋꯤ ꯍꯥꯏꯔꯤꯕ ꯃꯃꯤꯡ ꯑꯁꯤꯅꯤ꯫ ꯅ꯭ꯌꯨ ꯖꯤꯂꯦꯟꯗꯔ ꯀꯥꯡꯕꯨꯕꯨꯁꯨ ꯀꯤꯋꯤ ꯍꯥꯏꯅ ꯈꯪꯅꯩ꯫ ꯎꯆꯦꯛꯀꯤ ꯃꯃꯤꯡꯁꯨ ꯀꯤꯋꯤ ꯀꯧꯏ, ꯑꯗꯨꯒ ꯎꯍꯩ ꯑꯃꯒꯤ ꯃꯃꯤꯡꯁꯨ ꯀꯤꯋꯤ ꯀꯧꯏ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯄꯥꯎꯈꯣꯡ ꯑꯃꯨꯛ ꯆꯟꯖꯔꯝꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯇ ꯐꯣꯡꯕꯤꯔꯛꯑꯣ꯫ ꯉꯁꯤꯒꯤ ꯄꯥꯎꯈꯣꯡ ꯑꯗꯨꯗꯤ ꯃꯐꯝ ꯑꯃꯈꯛ ꯂꯩ, ꯃꯐꯝ ꯑꯗꯨꯗ ꯂꯝꯕꯤ ꯀꯌꯥꯃꯨꯛꯁꯨ ꯂꯩ, ꯂꯝꯕꯤ ꯑꯗꯨꯗ ꯒꯥꯔꯤ ꯑꯃꯠꯇꯁꯨ ꯆꯠꯇꯦ, ꯆꯦꯟꯗꯦ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯖꯪꯒꯜ ꯀꯌꯥꯁꯨ ꯂꯩ, ꯎ ꯋꯥꯗꯤ ꯑꯃꯠꯇ ꯍꯧꯗꯦ꯫ ꯃꯁꯤꯇ ꯅꯠꯇꯦ, ꯁꯍꯔꯁꯨ ꯂꯩ, ꯁꯍꯔ ꯑꯗꯨꯗꯁꯨ ꯌꯨꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯐꯝ ꯑꯗꯣ ꯀꯔꯝꯕ ꯃꯐꯝꯅꯣ? ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯇ ꯐꯣꯡꯕꯤꯔꯝꯃꯣ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯒꯠꯆꯔꯤ꯫